taram nokchari hauji miyam da pau sandok na pizari Imphal Jiribam, Imphal More Amade, Imphal Tamenglongi, Heli Service Ngasidagi Chief Minister N. Birena re-launching Tokray. Udan scheme gi Makada, Parvung Amade, Tanglon Dasu, Heli Service Leragani, Imphal International Airport ki Mamang Tangba Sarukta, Charakna Lupa Crore, Chatruk Rom Changna Anoba Runway Amasem Naba Amade, Ahing Lekadaba Flight Su, Tahanaba Taurang Lere, Hana Chief Minister N. Birena Fondokray, Hiramasida Paudam Ama. Ngasidagi Manipur Heli Service Chief Minister N. Birena Imphal International Airport pangthokpa thoram amada nauna re-launching tawkhre. Ministry of Home Affairs ki subsidized scheme gi makhada State Transport Department chinduna pangthokpa re-launching ki thoram aduda Deputy Chief Minister Y. Joy Kumar yauna Minister Singh amadi MLA kayasu saruk yaki. Transport Department ki official kaya su saruk yakiba thoram aduda Chief Minister N. Birena makha taraduna haukiba February mapal dagi service asi lepkibani mamangda pawon hangs da service alayamba adu makoi gi matam loikibadagi nauna retender tawduna Global Bestla Helicopter Limited na service asi ngasi dagi salaiba hobani atopa state kharada heli service leiraga aikoi sukari gi leiba yaroi haiba wafam dagi service asi leinanaba sakara asina paikatpa thaurang amani haina fongdoki MS Global Vectra Helicopter Limited New Delhi bu in 2020 ki March ke mathai phaugi oina service provider oina khal physically je 2020 ki March ki tarikh 19 mathai phaugone aduna sahi trangwa hendriba vintage amadi sitting capacity nipan dagina train thoi phaubu tongba Yaba Bell 41412F helicopter Srinagani Satkiba July Kunchada MS Global Vectra Helipad Limited MOU sign Taunokne Kanagumbi city tour Downingba sightseeing Downingba tourist ki purpose the Loktak Kari Pairaga Konaga Yening Bahidarene Adugumbudu some 2000 gumba per head lauraga helicopter tongaga dum lokak gengba sing gengba khotpa dum tawbagi madugi provision su thamnanaba african arrange story madu su toina yane na khale 2018 ge September taraga mapanda ahan boina Imphal Jiribam heli service haudokhraba matung 2019 ge February mapanda service asi lepkibani ngasi nauna hangdokpaga loinana N. Birena makha taraduna heli service asi haudokpaga loinana Imphal gi akoiba sing yauna koina yengba yabagi khudong saba amasu thamnanaba honaragani Imphal International Airport asida atopa runway amasu thamnanaba thorang tawre hana lepkiba Imphal Silchar flight amuk ana leiragani international flight service oina Imphal Mandalay service athubada leiragani masida natana Imphal Silchar Delhi Imphal Aizon Delhi amadi Imphal Agartala Delhi service su athubada leiragani masida natana ahing lekpa yaba flight amasu thamnanaba wari sanaba leire ngasidagi hawdokliba heli service asina miyamda kanaba ama soidana piba ngamlagani haina fongdoki akoi night hold over kanom ka flight namaka ayung antara sapyaba ayung antara salaga ada Delhi da kai khara unajarmoga evening halakuyabagi port amakanga ikoi tobiyo haina flight nam khata ge koi madugi request abune do ministry na madugi dam ta koi meeting kore aduga koi karamba flight operator hunjike haibagi port ama yam kanna honare adagi hana leiramdaba Imphal Dibrugarh ju apri direct pai Imphal dagi Dibrugarh pai na bagi sigi proposal je bane thuna horani na koi thajaba leire aduga Delhi dagi Silchar Imphal adagi Imphal dagi Silchar Delhi adagi Delhi Aizol Imphal Aizol Delhi adagi Delhi Agartala aduga Imphal Agartala Delhi sigi connectivity tawroga da ahumje sima jo koi am shortly udan thar gi makha da koi launch tongnaba state government kanna
टाइड अप तौनजरी हौजे आइगी नाकंद लेरिबसी मणिपुर की चीफ मिनिस्टर एन वीरेन हाइरिबा मफम असिदगी इम्फाल टू मोरे इम्फाल टू जिरीबाम अमदी इम्फाल टू तमिलोंग की हेली सर्विस हौदोक्तुना हुजती ngasi ebenumin asidagi hauduna mafam asidagi इम्फाल टू मोरे इम्फाल टू जिरीबाम अमसुंग इम्फाल टू तमिलोंग सतपदा असुगमति अराइबा मोंगदा यौबंगम लगनी मसिमक मणिपुर सरकार की एन वीरेन लुसिंगबा सरकार असिना मियाम की दमकता तंबा खुदोल अमनी कैमरा पर्सन सरसंदगल लोइना पाउदम जरीबा नबकुमा खाउपम टाइम्स ऑफ मनी फॉर इम्फाल इंटरनेशनल एयरपोर्ट लेंगा असिना पाइखलिबा थबक थौरम सिंह मियामदा मनुंग मपाल खंगना थबक तौरबदि लमदम मसिदा अवोनबा अमा पुरकपा ngamgani amadi मियामनासु थाजबा हेनगलकनी हाइना रेवेन्यू मिनिस्टर कराम श्यामना हाइख्रै ngasi mahaki office ta pangthokiba revenue loisangda dain harness ki makhada mioi 16 ta थबक changba yabagi order sing khusinabagi thoramda haikibani mahakna haiki ngasi gi lenga asina kanaba कन्नबा होनबदगी लोइसंग असिदा थबक तौरंबा लेखिद्रबा मियोइसिंगी इमुंग मनुंगदा दाइन हार्नेस की मखादा थबक चंगहनबगी थौरांग असि पैखतपनी हौखिबा कुमजा लिसिंग अनि 18 की फेब्रुआरी थादसु मियोइ 18 थबक चंगबगी अयाबा पिखिबा लेख्रै ngasi थबक चंगलगदबा सिंगना इसागी इथौ पांगथोकपा मतमदा थमोइ सेंगना कथोकपा अमागा लोइनना थबक तौबियु हाइखि di matam amada akoina sahi manga tara ngairaba thabak tu piba kanda yamna thamoi sengna taubirakibado akoisu laipak praja gi state sigi di any praja gi interest la ko thabak singda koi pending thamdana di praja gi interest thabak taugni haibagi wakhallondo matam chupata lehaningi kawaning de aduna akoi khudingmak aigi post pikpa saubagi wafam laite aingonda piraiba responsibility aigi daita do masak khangna aina daita khangna thabak tawragadi state se nomadi saukhatpa mangjin thaba state ama oirakadabani haibase adugi wakalon dumadi matam chupada koi kaudana leminasi मोरे दलेबा निफुहुमदो शुबा असम रेफल्स ना मोरे गेट नंबर 1 लोमदा मिचम मियाम यावना बिजनेस तौरिबा सिंगदा चथोक चसिन तौबदा अयत अपन पीबदा नतना का हेनबा थवोंग चथै हाइबगी मायोक्ता लेबा हिल ट्रैवल काउंसिल मोरे यूथ क्लब कुकी स्टूडेंट्स ऑर्गेनाइजेशन कुकी वुमेन यूनियन एंड ह्यूमन राइट्स ऑल मोरे ट्रेडर्स एसोसिएशन ना ngasi ayuk pung manga dagi kaukiba pung nifunipan banna मोरे टाउन खुंताक लांसिख्रे चथरिबा बन मनुंगदा मोरे दा लेरिबा निफुमदो शुबा असम रेफल्स की IB के ममांगदा लेबा लंबीदा बन सगतपा सिंगना लंबी थिंगदुना तयार मई थाखी अमदे नेशनल हाईवे 102 मोरे कैथेल काबा लंबी सिंगदसु मई थाखी स्कूल कॉलेज बैंक अमदी गवर्नमेंट लोइसंग सिंग अथिंगबा थमखे बन सगतपा सिंगना लंबीदा थोलक्तुना अचत अवोक सिंग थमखे टेक्नोपॉल डिस्ट्रिक्ट पुलिस SPTH विक्रमजीत अमदी एडिशनल SP KH रोबिन्सन ना मोरे टाउन चथरिबा बन फिवम येंगसिनखी अमदे मोरे अमदे इम्फालदगी मखल अमतगी गाड़ी सिंग चंगहनखिदे टेक्नोपॉल डिस्ट्रिक्ट दसु KSO टेक्नोपॉल ना बन असिबु मपुंग फाना सौगतलदुना मोरे लंबीदा अचत अवोक सिंग थिंगबगी थबक चथखे बन मनुंगदा ngasi ayuk मोरे गेट नंबर 1 लोमदा लेबा सेमेट्री मनाकी पब्लिक वेटिंग सेटा असम रेफल सिंगना मरनाई मवोंगदा संट्री पोस्ट बंकर अमा साजिंदुना लेरंबदगी बन सौगतपा सिंगना संट्री पोस्ट अदुगी मपोत मचै सिंग थुगाइखी थौदोक थोकफम अदुदा असम रेफल्स कमांडेंट अमदी मेजर सिंग लाक्तुना येंगसिनखे अदुबो बन सौगतपा सिंगना AR पर्सनल सिंग अदुदा पेंदबा वाफम कया फोंदोखी मतुंगदा AR सिंग अदु मफम अदु थादोक्तुना चखी खोंजंग अदुदा सरुक याखिबा कुकी वुमेन यूनियन एंड ह्यूमन राइट्स मोरेगी प्रेसिडेंट किकिम मातेना असम रेफल्स ना गेट नंबर 1 अमदी बॉर्डर एरिया सिंगदा चथोक चसिन तौबदा मियामदा तोइना हेरासमेंट पीबा यानिंगदे अमदी मोरेगी तोंगान तोंगानबा लेबर सिंग अमदी ऑटो रिक्शा ड्राइवर सिंगना ngaihak awa pothanaba sakhiba waiting shed asida AR na sentry post bunker sajinba leiramba si angak papoi haiki Hujik si moreगी मी सिंगना लोइनमक द लेवल ओयो कना ओयो लोइनमक द साउदुना लेरे
ꯑꯩꯈꯣꯏꯗꯤ ꯆꯦꯡ ꯂꯧꯅꯉꯥꯏ ꯐꯥꯎꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯔꯦ ꯃꯣꯔꯦ ꯂꯣꯀꯦꯜꯒꯤ ꯃꯤꯁꯤ ꯌꯥꯝ ꯋꯥꯔꯦ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯆꯠꯄ ꯈꯨꯗꯤꯡꯗꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯔꯦ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯋꯦꯇꯤꯡ ꯁꯦꯠ ꯆꯥꯕꯁꯨ ꯃꯈꯣꯏꯅ ꯁꯤꯗ ꯗ꯭ꯌꯨꯇꯤ ꯄꯣꯁ ꯇꯧꯕꯒꯤ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯝꯗ ꯁꯤꯒꯨꯝꯕ ꯒꯨꯝꯕ ꯐꯣꯔꯁ ꯇꯧꯕꯁꯤ ꯑꯩꯈꯣꯏ Mahairoi Bebisnagi chingnaningai oiba misi asi tha ama henkhrabasu ngasi fawba lengakna tumina leshinba asi yaningde mathanta sizaba oirabasu murder case pu oirabasu achumba ama faw puthokpa ngamdana leiba asi laibak thibani Miyamgi apamba matung ina case asi lakliba tang kuntarutagi kunipan fawba Hyderabad chathagadaba National Working Committee gi mifamda puthoktuna khanaragani haina All India Youth Federation AIYF ki National Vice President Chingakham Saratna ngasi Irabat babanda pangthokiba pawgi mifam amada phongdokhrei Mahakna makha taraduna Bebisnagi case asi lamdam asida ahan banate matam haukhraga kawkhini haiba lengaki wakhalon ama miyamda uhaliba si AIYF na hakchina lawi lamdam asigi khanadaba thohaningdaba thodok sing thonglaglawa matamdata pendaba kholaw lawba asi matungda thoktanaba miyamna hotnaminabaga loinana mikhalgi matamda luchingba khanba matamda tin yotharaga khanbagi hainabi thamlasi haiki इहौसी महाकी असेंब लंगालंजिन पुथोकप ngamdriba asigi matangsida marik chumba report thamjaraba matungda akhoi national gi thakta kari kari tabo yabage haibadu akhoi chatlaga ai samang yaujrugodoribani mafam maduda aduga report singsi thamjaraba matungda akhoi national level da pukatpa yaba issue kya pukachaduna hariba bebisnagi mihat asigi amasung mahak matanda sijabra haibagi asenba langalanjin puthokpada saruk khara do issue yajage haiduna ngasi mafam masi pangthokjaba Bebisana misi ki mayakta semkhiba JSC ki liching makhada misi adugi langla langchin puthokna ba taksiladuna ngasisu thangmaiban lairen hanjaba laikai maisnam laikai hizam laikai namthalong dimdaijang amade koireng colony gi miyamna naharo lesemba club thangmaiban sinam laikai gi mamangda khuthang chara henbagi khongjang sangsili khongjang aduda saruk yakhibi irungbam mani leimna athuba matamda misi asigi langla langchin puthokpiu lengakna maral Marai ani longbagi thabak asi thadok piyu haiba yauna wafam kaya phongdokhi ꯑꯩꯈꯣꯏꯅ ꯐꯝꯃꯤꯕ sit and protest isam jamna silent peace relay mairagi relay sachaba isam jam ahan laman angang nubi khangdage dom bom top rubber plate mayam kapsandana akhoi dharna khangde am khangde mai khodi mak namjanna ba tawbase akhoi isana pende haina akhoi khongjanga ji mathang mathang changjan jarai bani pende ba mayam ji mathak amuksu akhoi gi JSC convener amuksu phajal laga thongi ba akhoi gi kari haini kainosi akhoi gi nathaina ba hotna ba se si akhoi isana yamna pende mai khodi mak de pende ba kholaw ma lawri ba se masi khodak tagi akhoi tokjagi asum ba phangan biu haina akhoi gi si haijabagi damagda akhoi press ke thongda akhoi wakatsar Bebisana misi ki matangda ngasi fawba achumba puthokpa ngamdana leiba asida yaningdaba utuna DM College ki arts ki mahiroi singna ngasi DM College campus ki akoibada justice delayed is justice denied haiba poster thetpa gi campaign ama chathakre campaign asi chatharingai marakta police personnel sing laktuna mahiroi singna changsiliba khongjang adu athingba pikhi maduda police ka mahiroi singa muknakhi matungda police sing na poster sing adu pukhatkhi campaign adu da saruk yakiba DM College of Arts sa ahum shuba semester da tamliba mahiroi mutum tanishan achumbaga paisa ga onthok nabiganu masi yaningde mahiroi ama oina mahiroi da singnarakpa asi tumina leithokpa ngamde haiba utpa oina yamna democratic oiba mongda poster campaign asi sangsin bani phongdokhi Bebisnagi achumba wel athuda puthokpiu adu achumbaga paisa ga onthok nabiganu aduga khoi aruibda khoina thajari bise ngasi boarding hostel sing da salai ba khoi rules and regulations sing anauba phaja policy sem kang natana khoi gi matik saba implement do khoi tawbiu hai Manipur ki Chief Minister ki Environment kanna bawa khalonda yumpham oiraga Moirang ki akoibada nauna service tawba haurakliba e-rickshaw sing Moirang Municipal Council gi manungda chenbada council asigi executive officer H Pradim Kumarna athingba thamlakpa si laibak thibani amade mari leinaba ek khangdabani haina the All Moirang CD Block e-rickshaw Development Cooperative Society Limited ki Vice President Hemam Somikantana Moirang Khoiruda pangthokpa paw gi mifam amada phongdokhrei Smart Security Service SSS Manipur gi ahanba branch oina ngasi Thobal district ki athokpam khunong da hangdokhrei thoram aduda
Chamaga Tarahumdoi Shuba BSF Battalion Wangzingi Commandant Hidam Subolna Athoiba Mithunglen Smart Security Service ki Secretary Laimuzam Pratapna Thoramapu Amadi SSB gi Thabaktagi Potharaba Deputy Commandant Oinam Ibo Pisakna Akhanaba Mithunglen Sing Oina Saruk Yaki Athoiba Mithunglen gi Warolda Commandant Subolna Lamda Masida Triple S na Achoba Thodang Lobiriba Asimak Yamna Thagat Ningaine Triple S na Lamda Masigi Mioi Kaya Thabak Pibiduna Aran Balambida Chatkigadavadagi Kannaba Galoina Senthok Lambi Amasu Piri Haiki Nupi Oge, Nupa Yonga Oge, Ibu Kalakpa, Ibu Kanzauba. Me said, never. I do take security. I always say security guard force Japoneva. Aduna security Haibadi. Any component and security have a safety havanga. Any maximum closely Marine Nakazani safety Yaudagadi security of Yara. Secure Abama, safe Abama. Anisime and the Pata Bigadava. Thorom aduda wangang laduna Triple S ki Secretary L Pratapna Smart Security Service ki office ama ihan hana tera kaithilda haudokhiba chahida hangdokhi Lever license ki makhada register tawraba firm asigi ahanba branch oina ngasi athokpam khunauda hangdokpani makhata nasu atopa district singda hangdoknaba pandam thamli haiki Smart Security Service na housing fawbada lamdam asigi tongan ba firm institution showroom factory samadi hospital singda security guard oina helper housekeeping personnel oina Kutlai Paiba guard amadi Paidaba guard oina drivers oina chowkidar home tutor oina naha kaya thabak phanghankre Smart Security Service na lamda masigi thabak phangdriba naha singda thabak amamam pinaba pandamda ningkhatpane aikhogi pandamdi thabak subagi hainabi thamba apunba saktam sagatpa amadi ingna chikna hingminaba ni haiki adudagi hawgibadi loina ngasi bawda akogi tongan tamba akhoi deploying piri madudi how security guard Chokida, Asin Sigwa, Hoy Simpang, Tonga posting piri, High Basita so Hoina, Zaybuding. Engine Panba Gari Sing Mang Bayauna safe oinaba USA da base of company amana Daddy's Road na puthokpa sticker ama distributor oiriba Helping Hand Service na ngasi launch tawkray Helping Hand Service na sentuna malom da pangthokpa launch tawbagi thoram adada Helping Hand Service ki Managing Director K Premjit Reveral SI Shyam Maitai REV Dr. K.H. Pradeep Kumar Susaruk Yaki Managing Director K. Premjit na haikibada sticker asina gari amabu mafam kadaida laibage haiba ningthina khangba ngami haiki sticker sidi yaw she koi barcode ama yaw matak sida sige makhada the district ki call center helpline number ma yaw gani ana kamai tawge go sige sticker singa se koi Manipur da laiba gari khudimak sichi amamam Gaya mo magdala pan ba isi ako yung pandam na. BJYM gi hanagi VP oiramba amadi social worker ke Bikram gi mityang makhada apunba na harol yaifa thausil kanglop ANYTA ke thangmaibanna club asigi akoibada leiba yum kayada kangna sandokpa laina Japanese encephalitis JE gi ngakthoknaba hidak sing lemna ngasi yenthokhrei Manipur Sarkar gi Directorate of Ayush ka kusam naraga thingel maruda leiba ANYTA ke gi Sangai da pangthokpa lemna hidak yenthokpa duda JE dagi ngakthoknaba beladana 200 sing mioi kayada yenthokhi hidak sing yenthokpaga mari leinana ke Bikram na haikibada kangdagi sandokpa laina JE na set asigi mioi kaya nabagi chang hengalakpagi report leire asigumba kaya asidagi kannaba amadi section thorang lokhatnaba hidak yenthokpagi thaba asi paikhatpani haiki Hariba Beladana 200 asi sinabiraga koi ayuski doctor siga loinana koi si yenthokpai thorama pa ani ta club ta koi ngasi pangthok sarimne aduna aina Manipur gi praja singde appeal tawninge badi hariba kangi laina malaria bo isunu Japanese encephalitis bo isunu asidagi koi yam checksina lagidabani amadi koi matam ga sanaba kang hidak kapthokpo bo iro sigi hidak se sigi doctor gi prescription gi matu ina loina raga chaba oiro si yam thukna koi tokthopiraga koi Manipur da yam afaba yam healthy oiba amadi yamna nungaiba lamdam am ohensi haina ai Paugi marakta natin babre ama lauzari Come and enjoy the 10th Sirarakong Hathai Funit Chili Festival from 22nd August to 24th August 2019 at Sirarakong Village, Ukhrul District. Main attractions, cultural shows, entertainment, seminar, discussion on development of Hathai,
chili, and many more. Enjoy the natural beauty of Sirarakhong and test the unique chili of the village. Don't miss it. The 10th Sirarakhong Hathai Funit Chili Festival from 22nd to 24th August. Organizing Committee, the 10th Sirarakhong Hathai Funit Chili Festival 2019. Kangla food product ti iram dong ya seng mahong yeng dio garlic mixer khatana tana kangla gi ano food item singi mahong kangla bada ngauroi daw kana bu nei bu kangla Ruman Technologies. Admission open for free computer training and other courses. Facilities available. Placement assistance, free books, traveling allowance for girls students, government recognized certification, free uniform. For more details, please contact us at Ruman Technologies, Pradhan Mantri Kaushal Kendra Thobal, Thobal Athokpam, opposite DC Thobal. Our contact number 0385 222 009 or 700-5678-236 or 8837016483. Our email address thaubalpmkk@ruman.net or massmanipur@gmail.com. Napi singnang hoba mafam sing matam changhandana sengdokpa aduda sunatana singkup chana kaklaba napina leibak lehok su phagat hanba yare achouba sanabungi napi changmanana kakpagi damak waningai leitre sijinabiu grass cutter amadi mulcher awaimal pungda lupa lising amaga changa contact tobiu Manipur Farm Hotel near Sainik School Impal Manipur gilabuk sing sangalasi chahi chupa Break imatung dataram ukchari Kanglaipa Kanbalu KL na Catholic School Kanchipur gi Father Oza Singhi Aranba Asoiba Leire Haibagi Jingnaba Leirabasu Mapung Fana Thizilaga Mayek Sengna Kanglaba Matung Leibak Miyam da Fongdok Piu Haina Catholic School Local Guardian Association Amade Parent Teacher Association Catholic School Kanchipurna Tongan Tongana Thadorak Cherol Singda Hairakli Cherol Aduna Makha Taribadi Father Amadi Oza Singa Yanadaba Mui Ama Anigi Wakat Taraga Fongdorakpa Wafam Association na Yabangamloi Asengba Achumba Thigatpada Association gi Mathau Tarabadi Mateng Pangjage Ingna Chikna Mahi Tamjariba School gi Mahiroi Singi Khanbiduna Lanai Nungai Nadaba Kharagidamag Ayet Apan Pinaba Honabiganu Hairakli CI College Students Union Amadi Manipur Pollution Control Board ka khusam naduna ngasi college aduda district level gi thakta mahiloi sangi oina lai yekpa changdamnaba ama pangthokrai changdamnaba aduda tongan tongan ba mahiloi sang 38 dekhi lakpa mahiroi chamnga henbana saruk yakhi Thauram aduda Manipur Pollution Control Board ki Chairman Radha Kishore Shu saruk yakhi Singzamai Kongba Road Imphal da leiba Chauba Memorial English School da school asigi thomi singna sinduna nomagi oiba feedback on teaching learning process haiba hiramda awareness program ama school campus ta pangthokrai thoram aduda resources person oina saruk yakiba social scientist Dr. Danavir Laishumna imung amada macha masu fagat hange natraga tangdu leitaba santi leiba yumban ama ohinge hairabade yum adugi mapi mapa oiriba sing adu hana afavalam cha sajat chatpa yamna tangai fade Yumgi ahal singna kwa zarda chaduna leiraga macha masu singda chaganu haina pauktak piba kaidunungda macha amasu singna ingada balaite Nangwe nangwe sari rumong chana seselaga ingeruga nangwe nangwe humang si maleka dulupa angang ni sabu ko lawan kai ta angang da lai pa yum des mawa pa na hayo nangwe ba angang sinje kina nei siko Ado mama aduna hane mata selasu telanga piyata pai idala
Tuli ke mo mi ta ta do ga sa ta na wa da mo ga na wa ku da ma nei di ya ri. Matam sangna jiribamgi FSD FCI godown da cheng thangdok thangjin toriba sinmi singna tanduna lakpa cheng thangdok thangjin tobagi mamal hengat na ba wafam thabakta onthok tabagi mayokta ngasidagi thabak lepagi khongjang sangsinkrei. Ngarang nungthil pung mangarom tawa matamda Dimapur gi Third Mile gi Hornbill School Chekia Village area da NSCNR amadi NSCNIM ani khuthokna bagi thodokta NSCNR gi defense ki launcher Khekato kini aso open nangkrei thogdo adu thokraba matung thogdok thokfam da IRV amadi Assam Rifles ki kangbu mafam adu da changsinduna thiba humba gi thabak chathabaga loinana makha taba pamdaba thogdok sing thoktanaba thorang lokhatkrei nakalama romda NSCNR na akan bamongda yaningdaba phongdok paga loinana thogdo adu NSCNIM Colonel Kehoto na luchingba kangbu na thorang tawduna chatharakhiba thawongni Masina khulai paiba masen gi marakta yengthi hanbaga loinana Naga Santi gi warida khorok thangna ba thausil amasuni haki Hauze amu sanabagi pau phangbigani Kuras Association of India ki mityeng makhada thasi kunmari dagi kuntaruk fauba New Delhi gi Kotla Road ta pangthokadoriba All India Cash Prize Kuras Championship lising nitara mapanda saruk yagadaba Manipur gi team ngasi Imphal thadokhrei Manipur gi team adu Kuras Association of Manipur gi President Dr. H. Roman, Secretary L. Singhajit, Vice President T.H. Rosan, Global International Martial Arts Federation Northeast India ki President N.G. Jit Kumancha na North AOC da ngasi ayuk lamthaki Manipur team da yauriba sanaroi sing adude nupi ki kanglupta wangu dagi SS Romi Chanu senior 54 kg Yaripok dagi KS Wahila sub junior 35 kg wangu dagi A Kajal Chanu junior 44 kg ni Nupa ki kangluptana Hairok dagi sanaroi sing L Stalin junior 44 kg N Yaifava junior 60 kg amasung T Risikanta senior 65 kg ni China ki Chengdu da handak pangthokiba World Police and Fire Games da Bear Target Field Archery amadi 3D Archery event singda puna gold manga silver ahum bronze ama lokhiba Assam Rifles ki Rifleman G Robert Sharma Rifleman Jokhoto Demo amadi SP Laidia ngasi Imphal International Airport da Assam Rifles amadi miyamna taramna okhrei World Police ki je All India Police meet tagi khan mane best player archer phangwai ngon adogi number 1 best player archer phangbu ai selection toro matong dai World Police game gi dang select oyin adu salam matong da China gi Chengdu da ai gi performance ki matong ena ai success menju phangba ngamjorki. It was a good and fantastic complaint on China, but it was somehow difficult to communicate across over what to say kind of communication over the network. Ai ishor da so yamna thagali ishor yaudati ai asi yawba ngamoi ishor da leiti ai gi ima ipa leiti ai gi Assam Rifle Panba Yavadi Championship aduda Rifleman G Robert Sharmana compound bow archery event goal ahum lokhi Rifleman Jet Demona Gold ama silver ama amadi bronze ama amadi Rifleman SP Laidiana gold ama silver ani lobang amkhibani ngasi ayu phong khiba pauche singda kari kari maru ba pau yok khibage habadu mayam puna miyeng taminasi Lamjing Batime Kangup Singi Marakta Apapa Wakhalon Galonina Puna Chamina Mathautai Chief Minister Manipur ki miyam tanda ramdana Indo Naga Peace Talk Operation Purkuyaroi UCM Dr. Nurse ki mathauti seba toduna miyabigi ponsi kanbani Elzen Kumar Scheme sing BJP na maming onthoklagasu miyam ki kanagani haribadi akaibelete ibobi kuthang chara henbing khongjang police na thugai kre Sangai Express miyam gi apam pam da tadana Operation Purkuidibani UCM Sangai na second home ki sangai sing yok lagani
ड्रग की मायोक्ता चपचाना लेपकनी चीफ मिनिस्टर मोक्ता नुपा मयमगा नुपी मयमगा उंखनखरे नुपा कोर कुलुमदोरम की ड्रग फारे पोकनफम मणिपुर मियाम की अयाब यावदना आईएम की वरसन पुरकप यारोय यूसीएम नागा पिस्तोना मणिपुर की इंटीग्रिटी कहनब यारोय ओ इबोबी आरके बुबोन सनादा मणिपुर स्टेट अवार्ड फॉर लिटरेचर लांथोखरे मणिपुर लोन की लिमिट पांथोखरे अखोई लोन असिबु पुनिंग थोगसी मसुम चाखवतहनसी मिनिस्टर विश्वजीत जेसी आईएलपीएस की ओइनदी मिकप थोप कुइरे गवर्नमेंट ना मथौ पांथोकपिदब खक्तनी सेल कायथोकासिंदा अथिंग बलेरंबा लौथोखरे हुएल लन पाव ओवरड्राफ्ट तारुबदगी एक्सपेंडिचर सैंक्शन अमसुंग बिल पास तौबदा थलंबा अथिंग लौथोखरे आरएन रबी की वफम तराइन लौदे मिकुप नाम सिंगलाइसी यूसीएम हीरोइन सुंफम थुगाइबा थौबाल पुलिस की टीम रिवार्ड पीरगनी चीफ मिनिस्टर मैतेगी नाट चनबी खुदिमंग ngaktuna थमनब होनरी निंगोंबम बीर सिंह बीजेपी लेगांग तौनिंगबदा तौबना कई ओरकदगे तंबंगमदे इबोबी नाहरुल की थौदांग ड्रग फाबदा अचौब थौदांग लौखिबा थौबाल पुलिस टीम दसु स्टेट सरकार रिवार्ड पीरगनी चीफ मिनिस्टर नागा पिस्तो की वारोसिन मणिपुर मियाम की अयाब यावदना पुरक यारोय यूसीएम नागा इशू था अहुंगी मन लोइसिनबा प्राइम मिनिस्टर नरेंद्र मोदी ने खंगलकले नागालैंड गवर्नर लांगोंद लेरिबा संगाई कंजर्वेशन एंड ब्रीडिंग सेंटर दा लेरिबा संगाई योपुगी थबक संगाई एक्सप्रेस लौखरे सना लेबा चीफ मिनिस्टर मयाई का ड्रग फाकिबा थौबाल पुलिस की टीम दा मना पीगनी एजेंट हापतबदगी एफसीएस कांखोंग चाइगदोरे एजेंट ओइखिदबसिंगदा चेंग पिसिनबगी वाथोक लाक्तौरे क्रोर कुमरी रोंगी मयाई का ड्रग फारे मणिपुर काइनबा वारेप लौरप यारोय यूसीएम अफब थबक तौबदा कैदोंगैदा येतकदब लेते औक्रम इबोबी इसेल एक्सप्रेस लेबा की अतई मफम सिद पांथोपगुम मणिपुरदसु सद्भावना दिवस पांथोखरे थौबाल डिस्ट्रिक्ट पुलिस की एसपी डॉक्टर इबुम चाना लुसिंग टीम मना चाउना पीरगनी चीफ मिनिस्टर स्कूल अमगी रिकॉग्निशन कक्तबगी मायोक्ता केएसएना काउंसिल थमदिनखरे चीफ मिनिस्टर मसा की वेबसाइट लॉन्च तौखरे इम्फाल एरिया की हेल्थ केयर फगलगा मणिपुर पुंबा हेल्थ केयर फगले चौकली हाईवे यारोय जेंट इरेबा ओल्ड एज पेंशन स्कीम की एप्लीकेशन लिसिंग कुनरोम पेंडिंग द लेरी बजेट लुपा करोड़ मंगा एयर मार्क तौरे चीफ मिनिस्टर नॉर्थ ईस्ट की इशू सिंह वरसिन पुरंगनबा कांग्रेस की लुसिंग मसिंग होनादुन लाखी ओ इबोबी कोसेम की ऑफिस ता थमदिनखरे लोइसिलकपदा मरु बपा अमुका ना पिजरी इम्फाल जिरीबाम इम्फाल मोरे अमदे इम्फाल तामेंगलोंगी हेली सर्विस री लॉन्चिंग तौखरे इम्फाल इंटरनेशनल एयरपोर्ट लुपा करोड़ चतुरुक रोम चंगना अनौबा रनवे अमा सेमनबा अमदे अहिंग फ्लाइसु ताहनबा थौरांग लेरे हाइना चीफ मिनिस्टर एन बिरेन फोंदोखरे लेंगा असिना पाइखलिबा थबक थौरम सिंह मियामदा मनुंग मपाल खंगना थबक तौरबदे लमदम मसिदा अवोनबा अमा पुरकपा ngambani amade मियामनासु थाजबा हेनगलकनी हाइना रेवेन्यू मिनिस्टर कराम श्यामना हाइखरे बन्ना मोरे टाउन खुंताक लांसीख्रे खोंजंग संगसन किबा मियामना असम राइफल्स ना साजिलंबा संतरी पोस्ट अमदे बंकर थुगाइख्रे हौजिके ओनदि मणिपुरी पाउ मतंग स्वाइदा लोइजरे मियंग ताबिरिबसिंगबो अमुका ना खुरुमजरी।